ꯏꯟꯗꯤꯌꯥꯒꯤ ꯅꯍꯥ ꯑꯣꯏꯔꯕꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒ ꯂꯣꯏꯅꯅ ꯏꯟꯗꯁꯇ꯭ꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯦꯛꯇꯔꯁꯤꯡꯗ ꯁ꯭ꯀꯤꯜ ꯗꯦꯚꯦꯂꯞꯃꯦꯟꯠ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯁꯛ ꯊꯣꯛꯄ ꯑꯃꯃꯝ ꯑꯣꯏꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁ꯭ꯀꯤꯜ ꯗꯦꯚꯦꯂꯞꯃꯦꯟꯠ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯍꯧꯗꯣꯛꯈꯤꯕ ꯐ꯭ꯂꯦꯒꯁꯤꯞ ꯁ꯭ꯀꯤꯝꯁꯤꯡ ꯑꯣꯏꯔꯤꯕ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯀꯧꯁꯜ ꯕꯤꯀꯥꯁ ꯌꯣꯖꯅꯥ (PMKVY 4.0) ꯑꯃꯁꯨꯡ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯕꯤꯁ꯭ꯋꯀꯔꯃ ꯌꯣꯖꯅꯥꯒꯤ ꯃꯈꯥꯗ ꯄꯥꯡꯊꯣꯛꯄ ꯁ꯭ꯀꯤꯜ ꯇ꯭ꯔꯦꯅꯤꯡꯁꯤꯡꯗ ꯄꯥꯁ ꯇꯧꯔꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗ ꯁꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯑꯣꯀ꯭ꯔꯝꯗ ꯂꯩꯕ ꯋꯥꯏꯈꯣꯝ ꯃꯅꯤ ꯒꯔꯜꯁ ꯀꯣꯂꯦꯖ (WMGCꯒꯤ ꯁ꯭ꯀꯤꯜꯁ ꯏꯅꯤꯁꯤꯌꯦꯇꯤꯚꯁ ꯍꯕꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯁꯦꯃꯤꯅꯥꯔ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯔꯇꯤꯐꯤꯀꯦꯠ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔ ꯊꯧꯕꯥꯜ ꯍꯅꯥ ꯀꯥꯃꯩꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ, ꯋꯥꯏꯈꯣꯝ ꯃꯅꯤ ꯒꯔꯜꯁ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯄ꯭ꯔꯣꯐꯦꯁꯔ ꯍꯟꯖꯕꯝ ꯃꯅꯣꯔꯟꯖꯟꯅ ꯊꯧꯔꯝ ꯃꯄꯨ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛꯠ ꯏꯟꯗꯁꯇ꯭ꯔꯤ ꯁꯦꯟꯇꯔ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯑꯦꯁ. ꯅꯕꯀꯨꯟꯖ ꯁꯤꯡꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯥꯏꯈꯣꯝ ꯃꯅꯤ ꯒꯔꯜꯁ ꯀꯣꯂꯦꯖꯀꯤ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯜ ꯗꯣꯛꯇꯔ ꯑꯦꯁ. ꯁ꯭ꯌꯥꯝꯀꯤꯔꯟꯅ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄ ꯑꯃꯗꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯁꯤꯡ ꯁꯟꯗꯣꯛꯅ ꯃꯤꯌꯥꯝꯗ ꯊꯝꯈꯤ꯫ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯣꯏꯈꯤꯕꯤ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔ ꯊꯧꯕꯥꯜ ꯍꯅꯥ ꯀꯥꯃꯩꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯄꯥꯏꯈꯠꯂꯤꯕ ꯌꯥꯏꯐ ꯊꯧꯔꯥꯡ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨ ꯂꯧꯅꯕ ꯐꯪꯅꯕ ꯍꯣꯠꯅꯁꯤ, ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯃꯆꯥꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯗꯨꯅ ꯗꯤ.ꯁꯤ. ꯍꯅꯥ ꯀꯥꯃꯩꯅ ꯍꯥꯏ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯁꯟꯕꯒꯤ ꯃꯍꯨꯠꯇ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯌꯥꯏꯐ ꯊꯧꯔꯥꯡ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯂꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜꯁꯤꯡ ꯍꯦꯟꯒꯠꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯥꯄꯤꯜ ꯇꯧꯈꯤ꯫